ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯈꯨꯟ ꯐꯥꯎꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯦꯟꯅꯈ꯭ꯔꯦ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯧꯈꯠꯂꯦ ꯄꯥꯛ ꯁꯟꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯥꯡ ꯇꯥꯛꯍꯜꯂꯝꯂꯦ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯉꯥꯇꯦꯟ ꯄꯥꯠꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯕꯦꯇꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥ ꯐꯥꯔꯝꯕ ꯃꯤꯑꯣꯏ 6 ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯔꯝ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁꯀꯤ ꯀꯟꯚꯦꯅꯔ ꯑꯁꯥꯡ ꯀꯁꯥꯔꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ North East Windona Sandok-saribanu midangi pau miyeng tabiribasingbu ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Imphal East District Manung Chanba Moirang Purel Tumukhongdagi Sangsilaga Leiba Tumurok Turel da Lengoi Pektuna Leiba Sinmi Singda Kuki Militant Singna Nomai Kapsinduna Landara Krabamatung Khungakpa Singna so Kuki Militant Sing Takthok Naba Honaduna Lakpana Ngarang Kuki Militant Singna Khungakpa Singda Amukhana Nomai Kapsilakpadagi Khungakpa Volunteer Singna Molham Kuki Khunyauna Taksankre Kuki Militant Sing Chena Kibaga Lunina Lamhenba Kuki Singna Sizanaramba Masana Sazaba Khulai Kayasu Fongbangam Kibaga Lunina Molham Kuki Khungi Akoibagi Chingmai Singda Paksana Popi Tharambasu Thengnaki Mahau Maka Fana Tharamliba Popi Pambi Sing Adu Khungakpa Singna Yanthatuna Mang Takhallamki Hari Se Kuki na Param Bakanoni se Ani se Saw in the draw Garang Kapaki Lang Tossing Mo Loktak amadi masigi akoibada leiba pat singda battery amadi electric khutlai sing sizinaraga nga faba yarui haina matam kayagi mamangdagi athingba thamduna lakle athingba si thugaiduna ngarang loktak pat ki sarukama oiriba ngaten pat da electric sizinaduna nga faramba miyoi taruk fare All Thanga People's Organization amadi All Thanga apunba mairapai bina farba miyoi sing paumi singi mamangda puthoklaba matungda All Thanga People's Organization ki advisor Omai Pak Chauna kayara khanna faba punba athingba kaya thamlabasu ngasisu lona yadaba thabak asi Makha tara tawbasi yamna nuaite asumna matam sangna chatharabadi loktakta nga amata leiraroi adu oirabadi ngami singkaramna hingani haike faraba miyoi sing adudi makakmayum Ayazuddin makakmayum Nawaz Khan makakmayum Khomai makakmayum Safita amadi makakmayum Abe kawi atopa amaduna buyamayum Hefazuddin kawi hari makoibu miyamna matungda tawdana ba hairaba matung Kaibul Police Station ki police team ama laktuna makha taba logi thabak lokhatna ba pukre hari Omai Pak Chauna haikibada mamangda su asigumba kaya tawbigi pau fangi aduna tungda tawbiganu loinana lengakna farba miyoi singningtina wayal tawbina ba wafam thamki ngarangi thodok da nomai baiba mi kharasu nanthoki makoi bumi chamna fabigi pangal leiti haiki tang mapan ayuki nimigangi pung taraga makai tawa matamda Loktak ki jaga ama oiriba ngaten pata akogi community amagi miyoi sing khoi sinau sing koma kongi sinau sing na Loktak ta nga phawa matamda aina thingkraba electric shock toraga nga phaba ikhoina thengjare thanga punba people's organization ki volunteer sing amadi apunba marapai MAIBAM sing ga loinana re tawjaw matamda hairiba aina yadaba kambu singna nga pharamba kambu sing isnau sing sira ikhoina phaba thengjare makoni sinaramba kujukulai sing sida lejare pharamba nga sing silere makoni phangba ikhoina pol lere mayam sing se sumaina makoina sahi kaya nisang sidna Satrapuna Maram Moraganda, Loktak Ngasidi, no Mugi Atok, Handare, Machine Makata and Satabata Regadi, I could get Loktakta, Namata, Pandabugi people, Mama, I could Lakpatare, Maramasina, I could, I near the party of Kamuching, Makata and the Wiganava, I could appeal to Zeri, Loinana, I could be Mari Lanava, Makata and I get Honda, the Ponava, I could Mari Lanava, Kamushinda, Hybrid Police Department, I could, Snazagani. Hauzik lamdam asida thokliba irang asida kanaguma miyoi kharana irang thokpa yaba thabak sinbiganu haina Forum for Restoration of Peace ki convener asang kasarna phongdokre wafam asing asi ayuk chingmi kanglof amagi miyoi kharana nagamapal kaichel da pot yonba lakpa matamda miyoi kharana pot yonba yaroi habigi wahauda thokaningdaba thodok thokibaki matangda city police station da nakal animaki miyoi singa faminaduna yasinaba ama puraklaba matungda thodok aduga mari lenena phongdokibani panba yabadi mamangdagi chanaduna lakpagi matung Inangasi Firen Thagi no Mapanba Oibana, Quaramban Kaitel Amasung Akoibagi Kaitel Sing Hangnakide, Kaitel Hangdaba Numita Pot Yonba
ꯊꯦꯡꯅꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯌꯣꯟꯗꯅꯕ ꯍꯥꯏꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯁꯥꯡꯀꯁꯥꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯣꯏꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯅ ꯋꯥꯈꯜ ꯐꯥꯊꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥ ꯄꯨꯟꯅ ꯇꯥꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯂꯣꯏꯅꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯥꯏꯔꯤꯕ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯖꯁꯅꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯆꯦꯛ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯏꯔꯥꯡ ꯍꯦꯟꯅ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯇꯝꯄꯥꯛꯀꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯂꯥꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯋꯥꯌꯦꯟꯃꯤꯟꯅꯕ ꯑꯁꯤꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯑꯃꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯊꯧꯗꯣꯛ ꯑꯃ ꯅꯥꯒꯥꯝꯄꯥꯜꯒꯤ ꯕꯖꯥꯔꯗ ꯆꯤꯡꯒꯤ ꯏꯆꯤꯟꯅꯥꯎ ꯈꯔꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯒꯦꯅ ꯄꯨꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯉꯁꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯔꯝꯗꯨꯅ ꯃꯗꯨꯗ ꯈꯔ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯇꯅ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯐꯦꯁꯕꯨꯛꯇ ꯑꯃꯗ ꯊꯥꯒꯠꯇꯨꯅ ꯑꯩꯈꯣꯏ ꯄꯥꯎ ꯐꯪꯖꯕꯗꯒꯤ ꯈꯨꯗꯛꯇ ꯃꯁꯤ ꯊꯣꯛꯄꯁꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯆꯦꯁꯨꯅꯦ ꯏꯝꯐꯥꯜ ꯅꯥꯒꯥ ꯐꯣꯔꯝꯅꯦ ꯐꯣꯔꯝ for Restoration of Peace ꯇꯤꯝꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯅ ꯊꯤꯗꯨꯅ ꯈꯣꯠꯇꯅ ꯇꯧ ꯀꯥꯟꯗ ꯚꯤꯛꯇꯤꯝꯁꯦ ꯂꯣꯝꯂꯣꯡꯒꯤ ꯕꯖꯥꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯗ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯁꯤꯇꯤ ꯄꯨꯂꯤꯁ ꯑꯣꯁꯤꯅ ꯂꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀ꯭ꯌꯨꯁ ꯄꯔꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯗꯨ ꯐꯥꯒꯠꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯑꯣꯁꯤꯅ ꯂꯥꯜꯂꯒ ꯄꯥꯎꯗꯨ ꯇꯝꯕꯤꯕꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯐꯥꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤ ꯂꯣꯏꯁꯟꯅꯕ ꯑꯃ ꯄꯨꯔꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯕꯣꯠ ꯄꯥꯔꯇꯤꯁꯇꯨ ꯀꯧꯔꯒ ꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯦꯀ꯭ꯌꯨꯁ ꯄꯔꯁꯟ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯤ ꯑꯅꯤ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏ ꯃꯁꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤ ꯒ꯭ꯔꯨꯞ ꯅꯠꯇꯦ ꯀꯝꯃꯨꯅꯤꯇꯤ ꯅꯠꯇꯦ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤꯁꯨ ꯅꯠꯇꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯈꯔꯅ ꯈꯪꯗꯗꯅ ꯇꯧꯔꯨꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯐꯦꯁ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝꯒꯤ ꯒ꯭ꯔꯨꯞꯅꯁꯨ ꯐꯔꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯀꯣꯛꯄꯤꯔꯅꯦꯅ ꯀꯣꯛꯄꯤꯕꯒꯤ ꯌꯥꯅꯕꯒꯤ ꯑꯃ ꯆꯟꯁꯟꯗꯅ ꯑꯩꯈꯣꯏ OC ꯑꯗꯨꯒ ꯂꯤꯗꯔꯁ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯅꯁꯟ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ ꯖꯦꯅꯤꯝꯁꯀꯤ ꯃꯃꯥꯡ ꯊꯪꯕ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯕ SBI ATM ꯕꯨꯠ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅ ꯂꯩꯕ ꯖꯤꯞꯁꯤ ꯑꯃꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 25 ꯔꯣꯝꯒꯤ ꯂꯣꯡꯒꯥ ꯑꯣꯏꯒꯅꯤ ꯃꯍꯥꯛꯅ ꯁꯤꯔꯒ ꯂꯩꯔꯝꯂꯤꯕ ꯖꯤꯞꯁꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨ ꯌꯥꯎꯕ ꯁꯦꯈꯥꯎ ꯑꯃꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯒꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3 ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 10 ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯅꯣꯡꯁꯥꯁꯤꯡꯒꯤꯗꯃꯛ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯇꯨꯅ ꯃꯆꯦ ꯃꯆꯜ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕ ꯎꯠꯇꯨꯅ ꯃꯩꯇꯩ ꯏꯃꯥꯒꯤ ꯃꯃꯣꯝꯂꯣꯏꯁꯤꯡ ꯍꯥꯏꯕ ꯂꯨꯞ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯏꯃꯥꯒꯤ ꯃꯃꯣꯝꯂꯣꯏꯁꯤꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯁꯣꯝ ꯑꯃꯤꯇꯥꯚꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯃꯤꯇꯥꯚꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯆꯤꯡꯈꯣꯡ-ꯁꯤꯡꯌꯥꯗ ꯆꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯂꯣꯏꯅꯅ ꯂꯥꯟ ꯊꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯀꯌా ꯑꯁꯤ ꯂꯩꯍꯟꯗꯅ ꯃꯥꯏ ꯄꯥꯛꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝ ꯐꯤꯔꯥꯜ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯨꯞ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯐꯝꯗ ꯂꯩꯔꯤꯕꯁꯤꯡ ꯈꯛꯇꯅ ꯂꯥꯟꯃꯤ ꯅꯠꯇꯦ ꯂꯥꯟꯕꯨꯡꯗ ꯆꯠꯇꯨꯅ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯁꯤꯡꯕꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯕ ꯆꯥꯅꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯀꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯆꯜ ꯃꯆꯦꯁꯤꯡꯁꯨ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈꯤꯕ 1904 ꯑꯃꯗꯤ 1931ꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯔꯦꯝꯈꯥꯛꯁꯤꯡꯒꯤ ꯉꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯒꯤ ꯁꯤꯡꯒꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯒꯤ ꯏꯗꯣ ꯉꯁꯤꯗꯤ ꯊꯧꯅꯥ ꯐꯥꯗꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯣꯛꯆꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤꯅ ꯑꯦꯅꯤ ꯆꯤꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯈꯛꯇꯅ ꯂꯥꯟꯃꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯡ ꯄꯨꯁꯟꯕꯤꯔꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯋꯥꯠꯄ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯒ ꯊꯤꯟꯕꯤꯔꯤꯕ ꯃꯈꯣꯏꯁꯨ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯊꯧꯗꯥꯡ ꯂꯧꯖꯔꯒ ꯃꯈꯣꯏꯁꯨ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯆꯦ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯊꯣꯛꯑꯒ ꯂꯨꯞ ꯑꯁꯤ ꯂꯤꯡꯈꯠꯆꯕꯅꯤ
First aid training cum health checkup program for drivers and conductors haiba hiramda Indian Red Cross Society Imphal East District Branch sinduna ngasi 𝐂𝐲𝐸 da leiba Indian Red Cross Society ki office da awareness cum training program ama pangthokre thoram aduda Transport Department ki Secretary Michael Achom, Department Asima ki Director Dr. David Elangbam, Indian Red Cross Society Manipur State Branch ki Chairman Narendra Ningomba, IRCS ki Secretary Athopam Navachandra amadi IRCS Imphal East District Branch ki Chairman Dr. Nambram Amul Kumar na Thoramapu oina saruk yakibaga loineda Thoramadu saruk yaba lakiba driver amadi conductor singda first aid matau karam na pigani habigi matangda takpi tambibaga loineda health checkup su tauki Thoram aduga mari lenina chief guest ki waral piraduna Michael Achom na hai chahi khudingi road safety month ki thoram pangtokuna laklibagi maru oiba maramdi road accident asi karamna hanta hangani karamna asok apan thokpadagi hanta hangani amadi driver singna lambida asok apan thoklapa matamda first aid karamna pigani haiba hiram asida ngasigi awareness program asi pangthokpani loinena accident haiba asi tamba ngamba nate adubu asigumba road safety program asina road accident hantaba ngamnaba amadi accident thoklabaso first aid piduna miyoibagi punsi kanba ngamgadoribani driver haiba asi heavy vehicle thauba khak nate mipung khudingmakna first aid khangba mathau tai haiki lakpiriba mayamna ngasigi training asida yaubiraga paseti hajanbada loinma kanai ai isada ge horoga loinma khangobuna te accident haibse mi khudimangni gari thoba haibse ngasigi matamdadi driver na profession sida tongana pochai porokba heavy vehicle ge thoba leikhraga nataba akoi khudimang loi gari thongnariba ana masi hajanbada kaimta kaiba nate hajanbiyo si mayamna road safety ki palan taunaba awareness sida mating pangbiu road safety pet accident masing handahanba haibasi akoi department khatagi wanatana thauriba chatliba aduga lambi gi design tauriba lambi semiba punamak ki oina leibani driver khatana te akoi generally accident thokande driver na ham taino de hone adu dinate ba lambi gi road design de su myam accident thoiba Indian Red Cross Society Manipur State Branch ki Chairman Narendra Ningomba na hai Manipur State asi yamna khudong chadaba chingna pungkoi koisinba mapan lamga samnau yadaba samnanaba kana honarabasu samnaba yadana tata gari na chingi lamda wana puduna thaklakpa mini ngasi mak thoram asi saruk yariba driver sing conductor sing amadi transport department ki pukchel chawraba miyoi singna awa ana thidana chana thakna ba polam sing amadi sena inna ba polam sing danatana miyoi bana nomada changba polam sing kaya pusilakna ba honabada achawa thodang loriba khudingmak pusu thagatpa phongdoki lambida sathok sasin tawbada khudong tiba mamangda kayarak thokre lambi thong ningtina sembi daba asina maram oiduna miyoi kaya amagi punsi pikham na hankre kaya amana asok apan nangduna leiri haina su phongdoki Manipur haibase yamna khudong chadaba mafam amani singni ikoi question ba mapangi lamga samnau yadaba samnanaba kanna honarabasu samnaba ngamdriba subnotagi aikoigi singi lambista ngeng chalga tatana aikoisi holaga thaklakpa bini ngasi aina mangda mayami mangda lecture base ngasi ai mangda thambiriba transport ki akoigi TDC ki member sing driver sing conductor sing aduga transporter ki owner mayam sing aduga department ki maruina hariba mayam pumna sing asina ai khoisi thapirpani ai sam nalamdragadi nahana ai tulermani sana na sing dagi sen na phirol dagi khudimak sing asin miya mayam sina loina pusan birapani aduna di state sigi miyam punamagna ngasi mangdeling siliba masing yam amadi yam daba representative oina laiba punamag sing nasida aina ngam kai leitana tobimang khangbu usari mafam sana mutang seluk tawjining badu aina ngasi miyam na tawjari Laumi singi pitokfam thokpa compensation ki senfam pitok trabadi akanba khongjang changsilagani haikiba wafam ngarang form kiba cabinet ki mifam na senfam sing pitok lagani habigi ayaba pirakkiba asina kokomi farmers wing na ki khongjang matam kharagi oina handokli haina kokomi farmers wing ki convener konthozam thoiba mitaina phongdokre ngasi lamfel da leiba United Committee Manipur UCM ki office abangthokiba Paugi mifam amada wafam asay phongdoludana thoibana hai hau kiba chahigi May 3 hauduna kuki militant singna chatharakliba lan asina leibak asige semelon amadi nomada sangdraba yadraba chinjak puthoknaba honabada maru oiba thodang loriba laumi singda
अहेंबा मियेंग संगबीदना लेरी ngasi फावदा लौमी सिंगी याइफा थौरांगी काइथरकपा सेनफम मतम चाना पिबिदबा मतम मतमगी ओइबा मरु मरांग मरी लेनबा सिंगना पिथोक्तना लेखिबा लोइनना अंगन फौ थाबगी मतंगदसु थबक अमता पाइखटनबगी ममी उरक्तबा अमदी ट्यूबवेल हुटपगी पुख्री तौबगी मेशिनरी लौबगी फन थादोक्तना लेरी मसिना मरम ओइदना लेवाक असगी सेनमिट लोंदा अचौबा सोथबा अमदी मिपाल तांबगी फिबम अमदा लाक्लिबनी लेंगा अमदी मरी लेनबा एग्रीकल्चर लोइसंगना चथादुना लाक्लिबा मखोइगी थवंग असि पेंदबदगी कोकोमी फार्मर्स विंगना लौमी मियामगी महूत सिंदुना लेंगाकता अकंगनबा मतम फेब्रुवारी 10 फावदा पिथोपम थोपसिंग पीनबा मतम थाकिबा अदु लेंगाकना तादुना लौमी सिंगी कंपेंसेशन पीरगनी हाइना कैबिनेट नायाबा पिरकपदगी 𝐶𝐹𝐕 na sangsinggani tauramba khongjang adu matam kharagi oina handokle haina su phongdoki lomi gi compensation si pirani hana tibine na aya bi pidana lathuk tibadu hukumi phamlo ngi mate gi kai khunaju boluna na taram oksari loina na sungba lenga ki wakase tabidana thambiru wakham du bi kai khunaju bol loina na ekoina ngasi bok thagiba hukumi phamlo gi na khunjang chamsen gani haju matam kharagi oina handoksare haju wakham du thamjage makhatana waloriba phanggadaba amadi yarpa thorangi tawriba thabak thorom singsi makhatana sum lomi bu namdaduna matam chana pidana sum chatarpa targadi suksoi hukumi phamlo wingna lamdamsigi suri nomi bo wari bo lomi simi singa loinana lengak sigi amadi mari leinaba singi asoiba singsida miyang chagaga lamdam sida aso lomi simi singa oibe ihoma suksoi soidana tawbuni haibo wafam do hukumi phamlo wingi maikei hai wafam se thonjari Manipur Vidhan Sabha gi mifam tha asgi kunipan dagi fam gani hariba sida minister mayam gi warep sida sawatli adum oinabak mifam asi khara ngan khatna famhan ningbagi apamba imagi mairagi convener thoksam sujatana chief minister da pisin kiba cherol amada fongdokre cherol asina makha taraduna mifam ngan khatpagi maru oiba maramdi kuki militant group singa taunariba su asi chaliba February lisangani kunmari gi aroiba numita loirani adubu hariba matam asigi mamangda Manipur assembly gi oiba apunba waref ama sugi matam loijingaida thanabagi khudong chaba adu lobiyu haina imagi mairana fongdorakli haukiba chaigi March 10 da Manipur gi cabinet mifam amada laukiba waref amana sugi sign taunakiba members singi manungdagi Manipur government na tokiba leirabasu hariba su agreement ti adumak makhasatha duna ngasisu lakli maram aduna handak aikhoigi Manipur gi assembly mifam asi matam khitang ngan khallaga suga mari lenaba maru oiba waref sing lobiduna assembly da pass tobiraga athubada chaliba tha asina loijingaida center government ta thabiyu hari Khungakpa singda mating pangba si maitegi yumthong khudingmakna tangai fadana tawfam thoi India lengak amasung kuki militant sing anigi marakta chatnariba suspension of operations su chatnadraba lauthoklaba matam aduda kuki militant singbu yachal lakpa ngamgani haina session forum peace committee na fongdorakle session forum peace committee na mamang jegi me 15 dagi hauna lanna maram oiraga awaba taraba maitei singda amadi khungakliba singda angama mating pangbagi makha satharakpa oina ngasi kuki singna lepa leitana landari ba Imphal West ki kautrukta khungakliba maitei volunteer singda session forum peace committee na selgi angama mating pangkre maduga mari lenena committee ki convener angomcha singkhaina hai India lenga ka kuki militant singa gi marakta khutyek pina duna chatnariba sugi marumda ngasi di kuki militant singna maitei singi mathakta lan chathabada khudong chaba kaya lauraka leire sugi marumda mara leizadraba mamal yamdaba maitei kaya ama kuki singna hatkre kaya amasu halakiba yari fibamasida kuki militant sing asiga su makhatana chatnabagi mathau tadre kuki militant sing yachal lake harabadi su lokthokpa asi khaktana ngamgani haibase session forum peace committee na thazai maram aduna India lengakna athuba matamda kuki militant singa chatnariba su asi lokthokpiyu haiki singkhaina hai khungakpa singda mating pangba si maitei gi yumthong khudingmakna tangai fadana tawfam thoi makoibu ikai khumnagadabani CFPC ki oinadi aikhoigi khungakliba maitei volunteers singda hek ngamliba makai mating pangkhigani haiki khungakliba Manipur ge boundary da tangsil lakliba kangu sungak thokna na hona bada thodang loriba khunge volunteers singi mating pangba lakchabasi haukhiba listing ani ge kolomdo gi me 35 gi letra chatharak bu khongche singdogi makha chatharak pani listing ani ga kunmari sigi mamangda loiba yarba lanse sum chatharak pasida awana taraba khunja singski da makta akoina namjaba mating kharap akoina purga lakchabani akoina hygienic bade ST list hawa chanbagi right laitraba indigenous population nataba kuki
हाइरिबो फुरबसे एसटी लिस्ट की लौथोपा लोइना लोइना लाना अखोगी मखोइना एसटी की स्टेटस फंगबग लोइना लोइना सु हाइदना अखोइना गवर्नमेंट ऑफ इंडिया गा यानरगा चथरिबा मखोगी एग्रीमेंट असे मसिन मरम ओरकान मसिग मरुमदा मरा लेजद्रबा मैतै मयाम हाटखरे मखा तानसु मखोइ लेपना थंखांग खुदिंगी मैतै सिंगदा अटैक तौरगा मैतै सिंगदा पीरिबा टेंशन से मसि कोंगनगिमक्ता सिसान फोरम पीस कमिटी की माइकैदगी अदुगुम्बा थौदांग लोरिबा सिनाव सिंगदुबु अखोइना लेपना सपोर्ट तौजरी तौसु तौगिगनी अखोइना लेपना चसरबु खोंसे सिंगसिदा अखोइना उजरे अखोइगी मैतैगी इमुंग मयाम अखोइगी नमजंग पुथोक्तन मतेंग पांगली मसिदिदा अखोइगी इसागी इरन लेप मरांग काने लेजरबा इमुंग सिंगसु इसागी खक्तनतना लेबाकी ने खलगा नमजब मतेंग पांगबिननबसु सिसान फोरम पीस कमिटी की माइकैदगी नोलोगन निंगसिंगजरी Indian Psychiatric Society Manipur State Branch na Sintuna Porampata Leiba Jawaharlal Nehru Institute of Medical Sciences JNIMS ki auditorium da Conflict and Resilience Haibahiram da Indian Psychiatric Society ki Kunmari Suba Annual Conference Manip Psychon 2023 Hautopagi Tharam Pangtokre Tharamadada JN Institute of Medical Science ki Director Professor 𝐿𝐷𝐸𝐻 Indian Psychiatric Society Manipur State Branch ki President Professor 𝐾.𝐸𝐷𝐸 JNIMS ki Medical Superintendent Professor 𝐾.𝐻 RIMS amadi JNIMS ki Psychiatry Department ki Hanagi Head of Department Professor 𝐺.জ্ঞানেশ্বর Sharma amadi Indian Psychiatric Society East Zone ki President Professor R.K. Lenin na chingba Mioy Singna Sarugyaki Thoramadida Professor 𝐿𝐷𝐸𝐻 na phongdokibada conference asi mamang chaigi December thada pangtokadabani adubu khudong chadaba Kharadagi pangthokpa ngamkhidabani yariba makai asigumba awareness ki thoram asi matam chana pangthoknaba honaminasi ngasigi khanariba hiram asi lamdam asigi hauzik oiriba fibam asiga aduki matik chanai conflict natroga issue ama thengnadana punsida mai papagi lambida changsinba ngamloi mioba amagi punsida asigumba kaya asi thengnadrabadi saukhatpada thintaba haibadu oigani haina makhataki Inhibitory control system, or whatever 3 C's, whatever Professor Santi Balad has mentioned in the last presentation. So this inhibitory control system is very, very important. Because of this balancing excitatory and inhibitory, we can have this normal phenomenon. So neither only excitatory should be work or only inhibitory should not be work. It should go parallel whenever it is required. So here, inhibitory center is very, very important. That also in positive manner. As I have said, without challenge in our life, we can't improve. Even if there is strong, yes, someone says, Louis May, when I have opened this, what you call, journal, I could see, he doesn't afraid the strong. Why? He is learning how to sell the book. Therefore, we must try in my life. It has happened so many times in my childhood and when I became graduated and even when I had joined as a teacher. I had so many conflicts. Indigenous Peoples Forum Manipur IPFM na Sindunangasi North AOC da Leiba Hotel Imphal da Crisis of Demographic Influx and its impact on indigenous people haiba larik ama haunabi matung ina phongkre larik phongbagi thoramadu da retired IAS R.K. Nimai Indigenous Peoples Forum Manipur gi President Asangka Sar Mau Union gi Advisor K. Sani Alexander Imphal Naga Forum gi Convener Ambition and IPFM gi co-convener Islam Makakjasu Sarugyaki Thoram aduga mari lenana chief guest ki waral piraduna R.K. Nimai na hai chahi kayagi mamangdagi yalhomi singna nuayai fana lairamba adu fanghandabata natana naronda changsilakba kuki narco terrorist singna landarakpadagi kangkhong chairibani maitei sing handaki matang asida mamit mamai kharadi pangle soknariba lan asi maitei furup khaktaga nate haibasi miyamna khangfam thoi lan asina manipur da leiba community khudingmakta soklibani aikoi masel nomai kamnaba fuwa chaibana lan asigi warishin purakpa ngamloi nakal ani gi marakta wari sanaraba matungda irang asi loishinba ngamgani haina phongdoki Incident masari, the physics very small incident between two individuals from different communities. You see, communalized or community. Maybe Khane you see, Aham Kangu Omagi, Nomi, David Ganala Sida, Angana Gunda, Ganala Toga, Napana Ani, Piraga, Nomi Peter Bugi, the Potigi, son of the Palan incident. The communalized organi
maybe 100 mixi. Any small incident between two individuals from different communities in criminalized or he and the South Opa, inward looking view of Manipur, which is totally anatomic to our idea of Manipur. We are now working at some parts of one among the temples, Ahan Mayam, Tengari, Nizal Bob cutting away, 𝐿𝐸 Moisi, Moy idea of Manipur. A quick Khalid is the key now. Khalid. Thobal District Khangabokta Leiba Sur Hospital Bumari Lenaba Singna Atubada meeting Sangbiduna, patient Singi Punsi can be Haina Thobal Okramdagi, Ningombam Ankit Elias Albert na Mari Lenaba Singi Puning Shilakli. Thobal Okramda Leiba Albert ki Yumdangasi Pangtupa Paumi Singo Naba Amadam Hangna Hai. How Kiba Zanwari Kuntrada Sur Hospital da Tha Ahum Mari Romgi Angang. Naupuri bi mahaki nupi NRD Devi asi loklai hoto badagi laing naba puki numit atuda hospital asigi proprietor su oriba Dr. 𝐍𝐞𝐰𝐬 na yenglaki loinena hidak kharasu ibiraki hidak sing adu charabasu fattabadagi amuk hanna February amada Sur Hospital de chatki numit atuda Dr. 𝐍𝐸𝐞𝐻 leiramdaba dagi RMO ahumna khanau nungaitaba amade Obasu yaure haidun hidak makal taranithoi iraki hariba hidak sing asi charubadagi mahaki haksangda Furi Chongtorakpa Horaki, Makatana Furi Hena Chongtorakpa, Haksangi Fibam Lusilaktuna Sor Honba Waraki, Ahumlak Subo Oinata Asigi Ahumda Amuk Hanna, Sur Hospital the Chatki, Numit Aduda RMO Mangada, Maki Nupi Asi, Unsa Hakachaba, Laiho, Lokuba Oba Kong Hampa Tauri Haki, Numidang the Anabagi Fibam Hena Lusilakpadagi, Sor Honba Warakpadagi Kudakta Sizo Hospital the Pukaki, ICCU the Tamlaga Doctor Ahumna Yenki, Loinina Hospital gi reporter adverse drug reaction Haina Iraki. Polaka Doriba Angang Adu Kari Fibam Oigadagi Haibadu Hapta Amagi Matunda. Fangadaba report tagi khangani hainasu Dr. Singhna haibiraki diagnosis ki report adu attached tawraga Sur Hospital na laing chathabada soibadagi mahaki nupi asi soibani maramasina karigumba polaka doriba angang adu da aso engam yaroklabadi Sur Hospital ga punna risk lominasi haiki Sur Hospital dagi lupa lising tara pirage warishin puraklasi natragana tawningba taruk u haina proprietor masana miyoibada Miyobana ngangloi daba wangang nganglaki Ningombam Ankitna Hiram asigi matangda Thobal Police Station amadi CMO Thobal da su aiba cherol pisinduna wakat kre hari Personally, Dr. Nazu, I'm on the Zoharaki Waikra, Havide, Sidat Hari, Hidaxing, Jambilon, be Mada, Shumana Hidak, Mayama Tazin Mazimasi first day Yade, Aduluraga, Masi Zida, Yadriba, Hidaxing, Havidimana, Carino, the Kangdana, without any performing any test, Aduga Mana, Shumana Muk, Kona Muk, Havide, Shi Hidaxing, Jasaro, Hana is the Lepon, have the Masizu Yade, you know, have the one already allergies that to in a Kangagadi, at least Karai, the Gino allergy lies a truly investigation of when at the Hogada, the Muena Fazanata Wigide. The season as Maramoraga, and Sagi, Dr. Gi, Sonakan, 𝐶𝐸𝐸 Hospital, the Gi, Aquina Halakomatam, Zidamagi, 13 plus 4 weeks, post CS and adverse drug reaction, and a Haina Moina Zuda, final diagnostic report, Zupirei, drug reaction company, and a Haidanamagi Masajina. Saukhalakpagi matung ina haurakliba mahairoi sing asigi marakta achetpa mari thamduna afaba makhagi mahairoi kaya pothokpa ngamlagani haina Education SK Director L Nandakumar na phongdokre wafamasi hyang thangda leiba Kamakhya Pemton College da haukiba January 13 dagi Star Education gi makhada School Fagat Hansi Mission gi makhada lamdam asida leiba Government ki school da leiba oja sing asibu afaba makhagi oja oihanduna afaba mahairoi sem nabagi pandamda chathaduna lakpa training program loishinbagi thoramda Fongdokibani. Thoramatuda Education SK Director L Nandakumar IAS na Chief Guest New Glove Education Policy and Partnership ki Vice President Sujata Muthayana President Kamakhya Pemton College ki Principal Dr. Wahingbam Nimai Singh na Guest of Honor amadi tongan ba District Singh da leiba Journal Education Officer 𝐁𝐸𝐸 Singh su thoram aduda sarugyakibaga loinena training program aduda sarugyakiba tongan ba school Singh dagi training adubu yawba lakiba oja Singh da certificate amadi achamba khutol pot Singh pidunai kai khumnaba utki L Nandakumar na hai education haibasi mahai tamliba mahairoi Singh bu ningtina gyan tahanba ama change masina maram oiraga haurakliba mahairoi Singh gi marakta Kenaba Laitanabagi Panamda, Samagra Siksha gi Micheng Makada, Ministry of Education da Aiba Serol Taduna Kangalaba Matunda, Star Education gi program asi Pangtopagi Ayaba Pirakibani Haina Fongdoki.
Satra Kuntra Leomatamda, Oza Amana Lady Taki Basida, Oza Satra Kuntra Zigi Manda, Oza Satra Kayana understand Taure, Kayana understand Taudri Hibase, real time to monitor to Wakarim Tangamdri. But education Hibasidi, understand Tauhan Tawalaga Salan Gigadabani, Masi monitor to Wadarka Lay and a Kanzabadagi. I quite a Samagra Sixagi Kutanga. Ministry of Education proposed or proposal Tharakanda SAR education programs approved Torkibani. Adon SAR education program the Han Ikoina Tanjaba Pandamdi. Any class ki topic like Tahava Matunda, question Kara Hangaga, question Zigin Hangaba Matunda, Masigi topic Sida Sigi question Tara Zigimanunda, Anganke and understand Taure, Anganke and understand Tautri Habisi Ozazina, Nasai tablets the fit out Akanda Ikoina centrally, MANIPURI Oina. Ngasi class 8 photosynthesis tako matamda nga asuna pa tagre asuna tagre bisa real time da monitor to yana na ba hagdokiba initiative amane. Department of Art and Culture, Government of Manipur gi micheng makhada Chief Minister gi artist ki tengbang CMAT scheme gi makhada Manipuri ensemble na puthokpa play a new spring season da chatharakpa workshop cum production lotion bagi tharam pangthokre JN Manipur Dance Academy Imphal gi auditorium da pangthokiba tharam aduda Art and Culture Department ki Deputy Director G Dharmadas Sharma na chief guest amadi Eastern Zonal Cultural Center Kolkata gi Board of Governor gi member Buddha Chingtamna President Oina Saruyaki play as a National Sahitya Academy awardee and Sunita Devi na iraga Dr. 𝐂𝐲𝐸𝐬 na direction pibani. Leaders that again classroom central agadi koina school yang singda isatra sing life the theater ki coaching kharga tambi matam da makoida emotional quotient ki so wang kani ne khanjai amdi satra sing intelligence quotient IQ ti wang hara Mamang Jaygi May Ahumdagi Hauduna Manipurda Tokliba Irang Asina Maram Oiduna Yum Thadoktuna Kaksingi Tongan Ba Club Famadi CSO Sing na Hangliba Relief Camp Tarukta Labor Inmates Sing da Anirak Suba Oina Kakjing District Ex-Servicemen Development Association and Nomada Sangdraba Yadraba Chana Taknaba Polam Sing Mating Pangkre Mating Pangpagi Kongchetuna Kaksing District Ex-Servicemen Association ki President na Haikibada Irang Asina Maram Oirga Kaksingi Tongan Ba Relief Camp Sing da Lariba Inmates Sing Ekoi Punna Hingmin Nataba Yadi Habigi Wakalon Mating pibagi thabak asi chathabani hari Hanasu koi Kaksin lero likem mayam sida angamba koi ngamjaba kon pangre adugi matang tarakpada English kubo oina koina mayam ji hoji leiba tarabdi hingminaba tabaneba asigi hisabta koi ngamjaba khutang mayamda koi donate tawjabani adu matang tarakpada su sarkar le pot ma khaisaya ngamjaba koi association ngamjaba How Kiba Jay Karagi Mamangda COVID-19 gi matamda state asigi oina COVID hospital ani savagi manungda Kaksing AC gi oina Community Health Center Kakchingi Complex da Sakiba COVID Hospital Manipur gi Chief Minister N Birena online gi khutangda sangaduna miyamda sinakraba matungda COVID-19 gi fibam tapna farakpadagi season nadana leibadagi Manipur lenga katanaduna building construction khara sandok semjin tawraba matung phabung chama leiba Kaksing multi speciality hospital oina onthoktuna hospital authority da sinabagi thoram ama CHC da ngasi pangthokre thoram aduda Kaksing gi MLA M Rameshwar district mission director gi Thausu Puriba chief medical officer Kaksing TH Rajen social worker P Somarendra SS Samjai M Samu Y Nilachandra Saruyaki Thoramadda MLA M Rameshwar na haikibada COVID-19 gi matamda COVID khaktagi oiba hospital oina sakibadagi matam kuina season nadana thamba haiba si miyam gi mangzaba oibana miyam gi mihut ama oina lamdam asigi anala engi lamda mangzil thanaba Kaksing multi speciality hospital oina onthokpani hari Karamba specialist darkar time ji engonda application ama ibiro aduga aina dio letter ama honorable CM na irakana CM na health minister na irakana atubata specialist doctor ani hum purugna pagi oto ikuna jage main runs the machine hai apapa machine do mi duna thaugodoine mi duna operate taudoine mi du yaudra ya ado hospital ko phajena infrastructure mayam charaga su doctor letraba apapa nurse letraba apapa staff letraba ado lairaga su phajena function taudraba ado madu infrastructure do value layer Although English ta hai ba home is where the heart is. Yum hai ji ai thamoi le mahom duni hai. Thamoi le jo mahom karai do na ai na
dedication yauna aina thawai yauna thawak to mafam dunne ba yum haisi प्रजासिंगुगी हेल्थ सेक्टर सिदा यामना फैसिलिटीज लेरकादा कोई प्रजासी नुगाइबगी वाखलोन म वेलफेयर या लंबी थोंगी सि नुगाइबा पुनमुसि लाकदुनि अदु गसागी याम अनोबा डेभलपमेंट अबा कोइ लसि यामना पामदबा सि कचिंगदा लेबा सब ट्रेजरी ऑफिस सिदा कोइ स्कूल कॉलेज अदुगा ऑफिस मयामबगी वासिदेदा फाइनेंशियली ट्रांजिट तोले अदुगा मेडिकल की फर्टिलिटी इस्लेनाव ओरोपांग सिंसिदे कोइ पॉलिसी मदसु डिपेंड तोम अदुगा कोइ फाइनेंशियली कोई ट्रांजिट तौरबा मतम कुइनदगी हमना कचिंग सब ट्रेजरी ऑफिस परबना कोई सब ट्रेजरी ऑफिस असि आइनाउ ऑनरेबल एमएलए आइना थमजनिबा अपील बी मसिगी सब ट्रेजरी हाइबा नोमेनक्लेचर असे लोगोगा डिस्ट्रिक्ट ट्रेजरी ऑफिस आनि पिपल मतमदा सीएमओ सु अदुगा तोना डिपार्टमेंट कुनो मसु मसिदेदा फाइनेंशियल ट्रांजिट तौरगी मसिलम कारबा होय लमदम असिदगी ड्रग ललोनबा सिंग मरु फंगना मुथलसे नहा ओरिबा इचा सिंग कलहौरसी ड्रग की मायोक्ता चंगसिलिबा इचा सिंगे दमक ममा इखोइना सोगत मिनसी हाइबा पानमदा मैरा पाइबी सिंगना ngarang numidang khongjomda मैरा रैली चट्रे khongjom मैरा पाइबी लुपना सेंजुना चटकिबा मैरा रैली अदु सिंगथाम अमदी khongjomगी खुंटाई नफम लंपाक्तगी हौरगा नेशनल हाईवे 102 यौरबा मतुंग khongjom bazar फाव चटलबा मतुंग लंबीगी नागयता लेपतुना खोलाव कया लाउकी khongjom मैरा पाइबी लुपकी सेक्रेटरी मुतुम निर्मलाना हाइखिबदा तुंगी मिरोल कन्नबा मणिपुरदगी ड्रग मरु फंगना मुथलसे ड्रग की मपु कनानो हाइबा मसक खंगलसे कुकी नार्को टेररिस्ट सिंगना मैटे फुरुपु हाटनबा चई कयागी ममांगदगी थौरांग तौरकलिबा असि एखोइ पुन्ना खंगमिनसे मणिपुर असिदा लैरिबा इचा इसु कया अमनसु मणिपुर असिदगी ड्रग मरु फंगना मुथनबा लौरकलिबा थौदांग सिंग असिसु अचुंबा खोंगतांग अमने इचा सिंगना ड्रग की मायोक्ता लौरकपा थबक थौरम सिंगदसु ममा ओइबी सिंगना चाउना मतिंग पांगनी हाइकी लमदमसिदा ड्रग ललोनबसे मरु फंगना मुथलसी अदुगा ड्रग की मायोक्ता संगसिलइबा इसासिंगना संगसिलपा खोंजंगसिंदा लमदमसिदा लैजरिबा ममा अखोइना मपुंग फाना सोगचगनी हाइबा अदुगी पांदमदा अखोइना सिगी मैरागी रेलियसी ससबनी अखोइना सत्कदोरिबा सि खोंजोमगा सिंथांगा ताइनाबा मफम सिदगी अखोइ चटलगा खोंजोम बाजारदा अखोइ पुल्लगा अखोइ ड्रग की मायोक्ता अखोइ लेपनी ड्रग ललोनबसिंगा गी मायोक्ता संगसिलइबा इसासिंगी दमा अखोइ सिरबसु सिना अखोइ तुंगी मिरोन कन्नबगी दमा ममा अखोइना चक चाना लेपनी अखोइना थेंगनगनी हाइबा अदुगी पांदमदुदा ngasi ingaba ningtham thagi matamsida mama mayamna khutta maira pairaga tungi mirol isa isu kannabui dama ngasi gi khongchala se koi chatlibani ngarang UNACO school chanungi hostel da leiba mahairoi singna nomagi non vets item ama chabada changadaba senfam na leiba Chana Thaknaba Polam Singh Community Service ki Sarugama Oina Yaiviran Children's Home Kaibi Sanapata Pikre School Asigi Hostel da Lairiba Mahiroi Singh na Nomada Sangraba Yadraba Polam Singh adu Home Asigi Caretaker Thangza Mohendra Singh da Kutsinaki Loinina Sel Oina Lupali Singh Ama Sumating Pangamki Thoramatuda UNACO School Chanungi Principal in Charge Madam Seleja MAIBAM Special Officer RK Arun School gi Dr. Lisam Jivan Hostel Superintendent Nelin Sharma Boys Head Warden RK Hiren Khomba Girls Head Warden Subhadra Khambam Amadi Mahiroi Tara Humdoina Sarugyaki Ningsing ba Yawadi Mamang Jaigi November Kunmanga dasu School Asigi Oja Amadi Mahiroi Singna Paisa Khaizan Naraga Janemsta Kidney Transplant Taugadaba Laimaramdagi Divya Kobi Mahiroi Amadasu Selgi Mating Panki Masigumba Community Service Culture Ase UNACO School gi Yamna Lemzaningai Oirba Service Amani Tara Faraka Dauraba Kuki Singilan Asina Ngasisu Tang Taba Ama Lakjubana Mayumakai Mang Takhan Kraba Singilaina Bayum Prefabricated House Savagi Sarugama Oina Vistupur District Lauda Sariba Prefabricated Yum Sing Ayampana Losilakle Atuba Matamda Mi Labor Yaragani Hari Imung Chama Yankai Labor Yanaba Sagaliba Yum Sing Electric Fencing Pangadaba Amadi Maigi Awat Apa Karasem Gadaba Kak Natana Ayamba Saruk Losilakle Yum Sing Asida Lagadoriba Mui Singi Season Nanaba Water Tank Sing Tanganaba Sem Saba Lore Gari Changnaba Anoba Lambi Amadi Ising Awatpa Laitanaba Joba Pukri Amasu Tauduna Taurang Toba Lore Hari Kangsim Village ki Yankanitoi Suba Foundation Degi Thoram Ngarang Kaksing Lamkai Manakta Leiba 𝐍𝐄𝐲 Memorial Community Hall Kangsim Village da Pangthokre Kumza Lisingamaga Chamapan Humfadra Nithoidagi Kundara Kiba Kangsim Village ki Foundation da
Thoram aduda Tamenglong ACG MLA 𝐁𝐫𝐬 Panmai na athoiba mithunglen amadi DC Technopal Krishna Kumar, DC Chandel Mayanglambam Ras Kumar amasung DC 𝐋𝐢𝐯𝐞 Salam na akhanaba mithung sing oina saruyaki Khoibu Kanglofki Nat ki oiba thoram kayaga lonina pangthokiba thoram aduda Kangsim Village na kumja lising amaga chamapan homfudra nithoidagi khundarakpa hauduna lakhibada hauzik hingliba amasung leikidraba imungi mioi sing amasung khun asi lengakpadagi Village Chief amadi Village Authority ki mioi amadi imung manungi mioi singda khodol pot piduna ikai khumnaba amasung pungning thogatpa su utki MLA 𝐁𝐫𝐬 Panmai na mahaki waral piraduna hai Aikoina fattaba wakhal thadoklaga afaba wakhal na mangda thamduna aigi thodang adu lominnaduna nungsi chanaba amasung tangdu leitaba Manipur ama puraknaba honaminabagi tangai fade aikoi miyobagi punsi asi yamda teli aikoi khunimak taibang pan asi thadoktuna loinamak chatkigani ahan akongi wa khaktani hairi aikoi taibang thadoktuna chatkraba matung mina aikoibu singtha haunabagi mahutta aina hingligegi matamda aigi ithaudang adu khangna afaba thabak kaya pangthoklamduna hinglingaida singthanaba thabak pangthoklamsi haina phongdoki 52 years akoigi kunse sona osmani ropai so takangai let God continue to bless this village mimiamu ulere si kunse is prospering I can see year by year hey handa lagose I think it's almost a year now. And after a year coming, I can see changes in the more developmental taking place here. As he development around the say, what not to be and let us continue to work and let us bring this village a well-known village. As our Deputy Commissioner was saying, this village is a prospering village. And I ask him also from the village side, please take care of this village and please uplift this village in the best capacity of your district administration also. Hauzik pauge marak thatna tenba break amatang lominasi. Welcome you all to UNACO School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loina na hinglibasing thamagi manungda control to bangamle. Urea creatinine wangbasu thamagi manungda hantaba ngamle. Khong hamba nungaite basu numit manganigi manungda fahan bangamle. Bile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oy basu thamagi manungda fagat han bangamle. Pumnamak natural oy ba hidak makhalna laying jabani. Hakchang da sokadaba side effect amata laite. Makata na hidak chabagi mathaw su tararoi. Hena kupaparogi damak ngasimak lengsin birau Diabetes Hospital Soibam Lekai Ayapali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matungda mayam mataram na okchari makatapa pau pizari. Larin Kabi Youth Dramatic Union Imphal West ki nongno puthokpa play langlen thoibi ngarang pang phongkre Yes School Police Lane da leiba Manipur Dramatic Union ki auditorium da pangthokiba thoram aduda Eastern Zonal Cultural Center Kolkata ki Board of Governors ki member Buddha Chungtham State Kala Academy awardee B Zugol Chandra Sharma amadi Sagnaraba Theatre Director Loitongam Brisa Mohan na mathang sina Chief Guest President amadi Guest of Honor oina saruyaki Chief Guest ki waral piraduna Buddha Chungtham na haikibada kun suba chai sagi anganba matamdaki ekhoi ahal laman singda semgat piramba theatre form folk drama haina khangnaba asi ekhoi gi top theatre gi masak amani hariba tam asi ekhoi gi ahal laman singda sembi rambani masigi wahanthok asi Western Theatre da leite masi ariba wari da yumfam oiba ariba lol thang tagi sathek penagi seisak saida ekhoi gi leizaramba traditional form sing asina tot laga semkhibani maramaduna ekhoi gi folk drama da furup asigi culture identity tradition loina phongdokpa ngami union asina folk drama yauna tongan ba theatre gi art form singda khut thaba asina tungkoina thabak thoram sing torakpada afaba pina biba oirasanu haiki
play asi Niladwaza Kumanna Iraga, Laitan Them Ranjita Devi na direction piri, Thoramgi Manung Chanda Hauzik Tokli Bayrang Asinamaram Oraga Lake Hidraba, Athoba Singi Mafunda minute and 2 minutes left in Awa Fondoke. Mamita City Manunda, Okrama, Gimanunda, Equity Ariba, Wadi, Singer, theatrical form of the Stevenson, Tagala, translator. Maduki Manunda, Ariba, Wadi, Ariba, No, Equity, Bena, City, Kunun, Say, Get Tanga, John Kumamba, could preserve forms in the sea, Tinsinary Heraga. Doctor, the human work, equally, ultimate assembly of work, equally, shadow which is a form of new items. National Testing Agency NTA na National Eligibility Cum Entrance Test ki online registration tawba yare amadi Mars mapan gi numidang pung mapan faba. Apamba miyo singna register tawba yaragani hari National Commission for Indian System of Medicine Act 2020 ki section 14 ki manung channa undergraduate course sing maru oina BAMS, BUMS amadi BSMS course ki damak admission tawnaba unified oiba NEET UG ama changi NEET UG asi homeopathy ki National Commission ki makhada BHMS da admission tawba matamda su changi loinana military nursing service aspirant singna BSc nursing tamba matamda su NEET UG qualified tawba changi NEET UG thanaba application fees asi general gi oinadi listing amaga chartered oigani amadi OBC gi oinadi lupa listing amaga chadruk amasung SC ST third gender singi oinadi listing ama oigani hari NEET UG gi form 1000 bada mating pambiba Lairadi JR International Education Consultant da Manipuri students singi oina khudong chaba pizari akuba marol gi damak mobile number 8787659341 asida contact tobiduna NEET form fill up kamari lenaba questions sing hangbiba yagani amasung registration tobigi khudong chaba pizari Security Force singna irang thoklakpa yaba ching amasung tamgi mafam singda operation chathakre hari Security Force na chathakiba operation aduda Kangpopi district ki Songjang village amadi Thonglang Akutpa village ki marakta leiba mafam amadagi magazine yauna 9mm pistol ama magazine yauna 7.65 mm gi pistol ama 9mm gi maru tara 0.32 mm gi maru ani 9mm gi ahangba case ahum 0.32 mm gi ahangba case ani fakatpa ngamkre Jaf manaba thawdokta magazine yauna carbine machine gun ama inslas ke magazine ama 5.56 ki maru nipal hand grenade ama 51mm mortar illumination round ama local med pumpi ama local med hand grenade ani charger yauna walkie talkie ama Kangpopi district ki and 𝐂𝐲𝐵 dagi fagale hari loina ngarang Manipur police na Imphal gi bazar area dagi UPPK gi active kadar ni haiba mioi ahum fare hari makoi ase tongan mafam singdagi namduna cell khaibada mari lenaba ngaktani hari makoi gi mathakta case ama register tawduna police custody da thamkhre hari nomata sangdraba yadraba Polam Puba Gari Chama Marifu Amadi Chani Kuntra Taret National Highway Kuntra Taret Amadi Anida Akanba Security ki section Thoranga Lodena Imphal Tholakre Arabida Maray Papau Amuhana Pizari Kun ngakpa singna molham kuki kun fawa taksan kray kuki militant sing jena kray kuki ki kutlay kaya lokalay pak sana tharamba popi pambi sing mang takhalamlay Loktak Pat ki sarukama oiba ngaten pat electric amasung battery season naduna nga faramba miyoy taruk miyamna faraga polista sinakray Hauzik Ladiba Irang Asida Kanaguma Miyoy Karana Hena Irang Tokpa Yaba Tabak Tobiganu Haina Forum for Restoration of Peace ki convener Asang Kasarna Apil Tarakle Northeast Windona Sandok Sari Banumidang Pau Matang Sidaloy Sari Ming Tabiriba Singbu Amuka Hanna Chan Mabamna Kurumjari